Khunai Asigi Masak Kaihandana Thamnaba Mama Oibi Singna Yumballon Neinabagi Tangai Phadaba Lei haina Universal Mothers Organization UMO gi President M Sorojini Leima phongdorakli UMO amadi Moidangpo Khulen Women Society anina sinduna Moidangpo Awang Lekai Community Hall ngasi pangthokpa Nupi Lan amasong ngasigi nupi singi thodang haina mingthonba nomugi oiba khana Neinabagi thoramda wapam masi phongdokleduna mahakna makhatana hai Aikhoi asi yelhomini haibagi mahutta laiho furup haibana achumbo oigane aikhoi ngasi leiriba lamdam ase chingleibakni aikhoi gi furup ase isagi oiba chatna kanglon lining laishol nat leijaba furup amane masigi mathakta nupi oibi singna chatna lonchat kaya kaidana chatlibane adubu ngasi di ahongba kaya lakba ase yamna laibak thibane aikhoi na leiriba yum ase fawba kanglon amagi makhada sanaram libane amade lining thau lengshinnaraklam libane ngasi aikhoi gi khunai asida nupi singna Yumballon gi kanglon kaya ase khangba amade Neinabagi Tangai Phadaba Lei nakalamaromda ngasi thengnariba lan asida mama oibi singna amatta oina thengnariba asina lamdam asigi nupi sing amatta oina puli haibagi khwaidagi mayek laraba khudam amani hainaso mahakna makhatana phongdokhi ngasi gi khana neinaba tuda Moidangpo Khulen Women Society gi Vice President Yengkhom Nganbi Secretary Laishram Priya Lakshmi, Member Kundrakpam, Binasaki Yauna, Lamda Madongi, Nupi Kayasu, Sarukyaki. Nupi Sunipa, Jump Manana, Akoni Phadaba Lei, no Singna Mahunda, Lady Velodin Wayani, Imagine Amadi, Moja, Popular, Jashu, Punamanga, Akoi Asigo was glad that Sabada, but Punaka Nina, Tamatanga Lei, Punamak. Aku cakap minara, aku ngomong satu orang ini kita aduk minasi. Cuma aku ikut digiram, shopping aja si manungi. Hatta bahan aku aduk kita ada ke, you emo bewa karon.